PK channel pothamina sikhamina simyeng tabiri bukudimukpu ahanmuktada adongi marops kamsumangana koknon kurumjari amid tarah nokjari nasi thamjariba video asi haraubugi nachade nuwaibugi nachade karigumba kanda eikhoisu awaba kharadi share tobuk tanjado lawjagi haiduna PK channel na ngarang asi khanghauduna Manipur ki saknariba Manipur ki saknariba film actor Yambung Kaikugi haiduna khangnariba RK Somendrona sahi tara manga supna masata dongna sakna nauyok naukon bekiba isan monikana manung matam chatana leikhidabugi matangda PK channel su haiba matangda awabada ikona isan sina leikhidabada awabada Saruk Yajari amadi senasigi atamana ingna sikna leirugo oresunu haiduna PK channel gi mafamda anamuktada kurumjari loinana hariba senasina manung matam chadana leikidaba matamda mapa sakna leramba Yambung Kaikugi mahakna social media da khanghaudana habidi senasina leikidaba isasina leikidaba matamda thamoi sokna miyamda paudam birakadu PK channel asu khajitang miyamda share tokjabug loinana awabasida imungsigi awabada amadi senchigi no haitabada eikhoisu Saruk Yajari haiba wafamse thamjaraga asi Yambung Kaikuna miyamda social media da thambirakpa paudamadu PK channel asu amutang share tokjaraga miyamda khanganjage amadi eikoi khudimuksu awabada punamuk share yaminasi haiba wafamse thamjaraga amutang miyamda kudu tamjage Ma'am Kurumjari ngasi manga samana ba thodong thok himung sida aina ichanupi dongna yoksarpa ichanupi haitare aigi ichanupi yaiman dei hauna mahakna mache sakna iruja birakpa angangsingna makhong hamba kada angangsingna ki mana seba to birakpa Chanapi ani sude hona atumbi bo palo hona birine tasen hada yum da ma brale jaramane adobo yum ji da brale banate ma de yum si member sei trang hamu lemena ben yum si member oidana ei chanapi hanu oina saktana ma jim de lera pe chanapi ne monica haise hai chanapi myam si ma ga sum lemena ko de chanapi myam ji tasena haita de mana Mama sakni yoksar ko paitare angang myamse aigi chanapi ahan chanapi si oiba thawai je nuaite ngasi manga chamane aina lockdown manung sida angang am thokpe aroi kore chai ni ai lemini angang pam cha ti myamse chanapi je ngasi je tumin na gain tho saki hai yam thola kani na matai mada ai khangudre aduga kay no Sirena pau tai seman tau tena cekong da seman mai cai si na manga cap mana yang nuaite tersenga ai pomina budi nate adu pomina budi nusi ai cina pise ai nak saya terang ai lagi sih yang tu nuaite Saya am say bini mo cha tuno ko am thok pero e corona virus ke du da ge na am no ite hi chanu pi am se mo machi ni mama ni sabla loinari ba ngatani na hanga me am si khalle sa mukse no ite do bi sona mai puchi ngoài phải là Eikhoisu Oisino
ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯃꯤꯁꯤꯁꯦ ꯉꯁꯥꯏ ꯑꯌꯨꯛꯇꯅꯦ ꯃꯥꯁꯦ ꯂꯩꯍꯧꯔꯤꯗꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯅꯤ ꯐꯥꯒꯤ ꯇꯧꯅꯔꯝꯃꯤꯕ ꯑꯌꯨꯛꯇꯁꯨ ꯂꯩꯍꯧꯔꯤꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯤ ꯄꯨꯡ 4:30ꯗ ꯊꯣꯛꯈꯤ ꯍꯥꯏ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯄꯥꯎ ꯇꯥꯔꯒ ꯑꯩꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯍꯥꯏꯖꯒꯦ ꯑꯩ ꯏꯆꯟꯅꯨꯄꯤ 3 ꯏꯆꯦ ꯑꯃ 마치 이찬누피 이찬누피는 말이도 못했다 마주 만내는 간절하게 아니 이찬누피 역사를 이찬누피 누가 이찬누피 아니는 간절하게 아니 역사를 이찬누피도 미 파버지 손을 넣고 뒤에 좀 전에도 아래 손을 넣고도 막 훔잖아 마주 레이 많이 레고 왜 그래서 이소를 괴민을 할때 또 마땅히 자대 만식이 무슨 말음도 자대 야노 아이티 행시 했다래 누구 손을 막 훔잖아 맞아요. 저희 고향에만 와인을 주고 싶어 도 보고 보시는 갈래가이. 지금 해적에도 신이 붙이야지. 시간 따라 봐야 돼.